Prime Minister Narendra Modi na Manipur ase India gi state amani haina khanba kamdabadagi lamdam asde civil war thoganbani haina opposition gi luchingba Rahul Gandhi na mara sekre taraga nipan suba Lok Sabha mifam da wafom basi fongdokladuna Rahul Gandhi na hai Manipur da chahi ama hena irang thoktuna masing yamlaba miyam ki punsi amasung lanthum kaya mang takrabaso Prime Minister amasung Union Home Minister na karishu tawdabagom tasin usinadana leibadagi irang asi makhata na thokpani ngasi fawba Prime Minister Narendra Modi na Manipur da laktuna irang ase lakshinaba honaba leitre Manipur ase Prime Minister amasung Union Home Minister na India gi state amani haina khalamdabade irang ase ngahana losilamba yarabani Prime Minister na luchingba lengak asina packet kiba scheme singna madam oiraga ngasi Manipur maidi thokna chalakpani haibase makoina khangfam thoi amade ikaifam su thoi haina mahangna phongdoke Rahul Gandhi na makata na hai Manipur da mahak masamak hakthengna chatuna mijai amasung kuki gi piyoi sing hakthengna unarure irang asina lanjinragtuna relief camp da changda fam loduna leibi nupi amana phongdorakpada mahaki mamang maktada mahaki macha nupa nongmaina kaptuna hatkibani haina ningamdana phongdoke state asida oiriba phibam ase ururaba machong Prime Minister masa Manipur da chatuna irang ase loishina bohona biyu haina hanjin haijake adupo chahi ama helaklaba fawba Prime Minister masa Manipur da chatpagi mahut khangsin usinadana leiriba ase angakba fawi haina su mahangna pendaba wafum kaya phongdorake जम्मू कश्मीर लद्दाख से आपने पहली बार स्टेट छीना है मणिपुर को आपने सिविल वॉर में डुबा दिया है मणिपुर को आपने और आपकी योजनाओं ने आपकी पॉलिटिक्स ने जला दिया है और आज तक हिंदुस्तान के प्रधानमंत्री मणिपुर नहीं गए हैं ऐसा लगता है कि मणिपुर हिंदुस्तान का प्रदेश ही नहीं, प्रधानमंत्री के लिए मणिपुर स्टेट ही नहीं है, मणिपुर में सिविल वॉर हो ही नहीं रही है और एक बार बयान दिया हमने मतलब प्रेशर लगाया हम गए हमने प्रधानमंत्री से कहा एक मैसेज दे दीजिए मणिपुर चले जाइए जनता की वहां रक्षा कीजिए नहीं मैं वहां गया कुकीज और मेते इससे दोनों से मिला आज तक नहीं आंसर नहीं मिलेगा मिल नहीं सकता मणिपुर इनके लिए हिंदुस्तान का प्रदेश ही नहीं है मणिपुर है ही नहीं मणिपुर है ही नहीं ना होम मिनिस्टर के लिए ना प्रधानमंत्री के लिए है ही नहीं एग्जिस्ट नहीं करता